ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯣꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯣꯏꯕ ꯂꯥꯟꯖꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯕꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤ ꯑꯉꯧ ꯁꯅꯥꯅ ꯂꯨꯆꯤꯡꯗꯨꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩ ꯉꯥꯛꯅꯅꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯁꯨ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯂꯣꯌꯥ ꯂꯥꯛꯄ ꯁꯤꯔꯦ ꯇꯥꯕꯗꯒꯤ ꯁꯦꯅꯥꯄꯇꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯔꯥꯟꯕꯗ ꯁꯦꯅꯥꯄꯇꯤ ꯐꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯈꯤꯕ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗꯁꯨ ꯂꯥꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯔꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯂꯥꯏꯁꯤꯡꯕꯨ ꯀꯧꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟ ꯑꯃꯗ ꯂꯦꯞꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯇꯤꯛ ꯂꯩꯔꯕ ꯈꯣꯌꯨꯝ ꯐꯠꯇ꯭ꯔꯕ ꯂꯥꯌꯥꯝꯁꯤꯡꯕꯨ ꯀꯧꯗꯨꯅ ꯂꯥꯟꯖꯪꯅꯅꯕ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯧꯒꯗꯧꯔꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯜꯍꯧꯔꯁꯤꯔꯥ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯃꯇꯝꯗꯨ ꯃꯩꯔꯥ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯄꯨꯔꯅꯤꯃꯥꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯊꯥꯕꯜꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯉꯥꯜꯂꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯣꯡꯊꯛꯇꯒꯤ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯀꯌꯥ ꯂꯩꯃꯥꯏꯗ ꯗꯝ ꯗꯝ ꯇꯥꯁꯤꯜꯂꯛꯂꯤ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯤ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯅ ꯇꯧꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯆꯣꯡꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯎꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯄꯥꯎ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯇꯥꯔꯗꯨꯅ ꯃꯈꯣꯏꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯂꯤ ꯃꯇꯤꯛ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯏꯁꯤꯡ ꯑꯣꯏꯕꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ ꯋꯥꯡ ꯆꯥꯎꯔꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯏꯃꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥꯊꯤꯕ ꯍꯦꯟꯈꯤꯕꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯊꯥꯔꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯛꯆꯅ ꯇꯧꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯅꯣꯡꯁꯥ ꯃꯉꯥ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯥꯖꯤꯜꯂꯛꯂꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯃꯈꯣꯏꯗꯤ ꯃꯁꯥ ꯌꯥꯎꯕ ꯅꯠꯇꯦ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯁꯨ ꯆꯤꯡꯊꯛꯇ ꯂꯩꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯗ ꯈꯨꯟꯖꯥ 900 ꯍꯦꯟꯅ ꯁꯤꯔꯤ ꯌꯨꯝ 63 ꯍꯦꯟꯅ ꯂꯥꯌꯥꯝꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯕꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤ ꯃꯗꯨ ꯀꯟꯅꯅꯕ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯥꯈꯤꯕ ꯅꯣꯡꯁꯥ ꯃꯉꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯀꯌꯥ ꯄꯨꯊꯣꯛꯅꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯕꯁꯨ ꯄꯥꯛꯅ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅ ꯑꯣꯟꯈꯤꯕ ꯁꯥꯃꯤꯂꯥꯏ ꯑꯃꯨꯕ ꯑꯗꯨ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯏ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯗꯠꯇꯨꯅ ꯐꯨꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯁꯤꯡ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯌꯥꯎꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯃꯈꯣꯏꯅ ꯊꯣꯔꯛꯂꯤꯕ ꯁꯥ ꯑꯁꯤ ꯀꯅꯥꯅ ꯑꯣꯜꯂꯤꯕ ꯁꯥꯃꯤꯂꯥꯏꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯁꯥꯃꯤꯂꯥꯏ ꯑꯃꯨꯕ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯆꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯑꯇꯣꯞꯄꯗ ꯂꯥꯟꯗꯥꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯥꯃꯤꯂꯥꯏꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯍꯣꯏꯊꯔꯛꯇꯨꯅ ꯁꯥꯃꯤꯂꯥꯏꯕꯨ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕ ꯁꯥꯃꯤꯂꯥꯏꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯃꯤꯂꯥꯏꯅ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯁꯨꯝ ꯁꯥꯅ ꯅꯩꯈꯥꯏꯔꯛꯄ ꯑꯁꯤ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯍꯔꯥꯎꯖꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ
ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯁꯥ ꯃꯎ ꯐꯕ ꯁꯥꯃꯤꯂꯥꯏꯒꯤ ꯃꯑꯣꯡꯁꯨ ꯍꯥꯏꯔꯞ ꯃꯥꯟꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯍꯥꯏꯔꯞ ꯃꯥꯟꯕ ꯋꯥꯡ ꯆꯥꯎꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯂꯥꯟꯐꯝ ꯑꯗꯣ ꯑꯉꯛꯄ ꯑꯀꯤꯕ ꯂꯥꯟꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄꯗ ꯅꯣꯡ ꯉꯥꯜꯂꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯁꯥꯃꯤꯂꯥꯏꯗꯤ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯂꯌꯥꯝꯁꯤꯡ ꯃꯊꯪ ꯃꯥꯡꯅꯈ꯭ꯔꯕꯗ ꯁꯥꯃꯤꯂꯥꯏ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯈꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯤꯂꯥꯏꯗꯣ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯍꯟꯗꯛꯇꯤ ꯃꯤꯅ ꯑꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯃꯤꯂꯥꯏꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏ ꯃꯗꯨꯅ ꯃꯍꯥꯛ ꯃꯃꯥꯡꯂꯣꯝꯗ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯆꯦꯟꯈꯠꯂꯤ ꯑꯗꯨꯒ ꯌꯦꯡꯊꯣꯔꯛꯄꯗ ꯐꯨꯠ 9 ꯍꯦꯟꯅ ꯋꯥꯡꯒꯗꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯥꯃꯤꯂꯥꯏꯅ ꯈꯪꯍꯧꯗꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯔꯝꯗ ꯆꯤꯛꯇꯨꯅ ꯃꯉꯛꯁꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ 2 ꯐꯛꯇꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯂꯥꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯤ ꯃꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯍꯥꯟꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯅꯧꯅ ꯌꯥꯎꯁꯤꯜꯂꯛꯄ ꯂꯥꯟꯃꯤ ꯍꯥꯏꯕꯕꯨ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯀꯟꯕ ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯁꯥꯃꯤꯂꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯁꯥꯃꯤꯂꯥꯏ ꯃꯇꯣꯝꯇꯅ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯍꯥꯠꯈꯤꯕꯗꯒꯤ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯤꯄꯥꯏꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯗ ꯉꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯒꯅꯤ ꯁꯦꯅꯥꯄꯇꯤ ꯃꯣꯔꯥꯟꯕꯁꯨ ꯁꯥꯃꯤꯂꯥꯏꯒ ꯂꯥꯟꯊꯦꯡꯅꯕꯗ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯂꯥꯏꯀꯠꯅꯍꯧꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯁꯥꯃꯤꯂꯥꯏ ꯄꯥꯟꯅꯅꯕ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯗ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯐꯩꯕꯥꯛ ꯆꯥꯎꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯒꯗ꯭ꯔꯥ ꯉꯔꯥꯡꯁꯨ ꯏꯄꯨꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯗ ꯁꯨꯞꯅꯒꯤ ꯁꯥꯃꯤꯂꯥꯏ ꯑꯃꯈꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯁꯥꯃꯤꯂꯥꯏ ꯍꯥꯠꯂꯨ ꯏꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯅ ꯇꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯦꯞꯄꯨ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯗ꯭ꯔꯤꯉꯩ ꯍꯜꯂꯛꯂꯣ ꯍꯥꯏꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯐꯩꯕꯥꯛ ꯆꯥꯎꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐꯩꯕꯥꯛ ꯆꯥꯎꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯕꯗꯤ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯋꯥ ꯈꯔ ꯍꯥꯏꯕꯗꯒꯤ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯎꯔꯛꯏ ꯍꯧꯖꯤꯛ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯦꯞꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯅꯥꯄꯣꯝꯗ ꯂꯩꯔꯝꯃꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯂꯥꯛꯂꯒ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯤ ꯑꯁꯨꯝꯅ ꯐꯩꯕꯥꯛ ꯆꯥꯎꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯀꯔꯤ ꯋꯥꯕꯨ ꯇꯥꯟꯅꯒꯗꯣꯔꯤꯕ ꯖꯥꯠꯅꯣ ꯈꯟꯅ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯃꯈꯣꯏꯅ ꯈꯪꯅꯕ ꯃꯔꯣꯟ ꯑꯃꯗ ꯕꯖꯥꯏ ꯕꯤꯡꯒꯨꯟ ꯈꯣꯡꯕꯗꯒꯤ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯂꯥꯟꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯆꯧꯕ ꯂꯥꯟꯕꯟ ꯑꯣꯏꯔꯤꯕ ꯆꯤꯡꯖꯥꯎ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯉꯧ ꯁꯅꯥꯅ ꯃꯈꯣꯏ ꯃꯥꯏꯊꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯝꯕ ꯂꯥꯛꯂꯤ ꯁꯦꯅꯥꯄꯇꯤ ꯑꯉꯧ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯑꯉꯛꯄ ꯐꯪꯅ ꯀꯜꯂꯕ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯌꯥꯎꯅ ꯅꯤꯡꯊꯧ ꯐꯥꯎꯕ ꯌꯥꯏꯕꯤ ꯃꯥꯡꯂꯕ ꯌꯥꯏ ꯍꯥꯏꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯅꯤꯡꯊꯧꯗ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯜꯍꯧꯔꯁꯤꯔꯥ ꯍꯥꯏꯅ ꯍꯪꯉꯤ
ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯉꯁꯤ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯄꯥꯡꯈꯤꯕ ꯁꯥꯃꯤꯂꯥꯏꯕꯨ ꯀꯧꯗꯨꯅ ꯅꯤꯡꯊꯧꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯝꯂꯕꯗꯤ ꯃꯉꯣꯟꯗ ꯍꯥꯏꯅꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯥꯃꯤꯂꯥꯏ ꯀꯌꯥ ꯇꯦꯡꯕꯥꯡꯍꯜꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯃꯗꯨꯅ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯃꯤꯂꯥꯏꯕꯨ ꯊꯤꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯔꯒ ꯄꯨꯔꯛꯎ ꯍꯥꯏꯅ ꯂꯥꯟꯃꯤ ꯈꯔꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯂꯥꯟꯃꯤ ꯈꯔꯅ ꯁꯥꯃꯤꯂꯥꯏ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯟꯕꯥꯟꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯑꯃ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯔꯞ ꯊꯣꯛꯂꯒ ꯑꯁꯨꯝ ꯃꯈꯥ ꯄꯥꯠꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯥ ꯄꯥꯠ ꯌꯧꯔꯗꯨꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯝꯃꯒ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯈꯨꯠ ꯑꯗꯨ ꯃꯇꯨ ꯆꯣꯝꯂꯛꯂꯤ ꯑꯗꯨꯒ ꯈꯨꯖꯤꯜꯁꯨ ꯁꯥꯡꯗꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯖꯔꯝꯂꯤꯕꯅꯤ, ꯀꯗꯥꯏꯗ ꯂꯦꯡꯕꯤꯔꯨꯔꯕꯅꯣ? ꯑꯣꯖꯥ ꯍꯧꯖꯤꯛ ꯁꯥꯃꯤꯂꯥꯏ ꯂꯥꯛꯇꯨꯅ ꯂꯩꯔꯤ, ꯑꯃꯨꯛꯇ ꯆꯪꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯁꯥꯃꯤꯂꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯥꯃꯤꯂꯥꯏꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯪꯂꯤ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯟꯅ ꯃꯍꯥꯛꯅ ꯁꯥꯃꯤꯂꯥꯏ ꯑꯣꯜꯍꯟꯈ꯭ꯔꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯁꯥꯃꯤꯂꯥꯏꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯁꯥꯃꯤꯂꯥꯏ ꯀꯌꯥ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯡ ꯂꯩꯔꯕꯗꯤ ꯃꯈꯣꯏꯁꯨ ꯀꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯥꯏꯕꯗ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯤꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯒꯤ ꯏꯄꯥꯡ ꯍꯥꯏꯕꯕꯨ ꯑꯣꯖꯥꯅ ꯄꯤꯒꯗꯕ ꯃꯉꯥꯏꯔꯦ, ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯩꯒꯤ ꯏꯄꯥꯡ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯟꯐꯝꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯌꯨ꯫ ꯁꯥꯃꯤꯂꯥꯏꯒꯤ ꯋꯥ ꯑꯗꯨ తాꯕꯗ ꯁꯥꯃꯤꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯡꯗꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯁꯥꯃꯤꯂꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯆꯨꯝꯃꯤ, ꯑꯩ ꯃꯤ ꯑꯃꯕꯨ ꯁꯥꯃꯤꯂꯥꯏ ꯑꯣꯜꯍꯟꯕ ꯉꯝꯃꯤ, ꯃꯗꯨꯅ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯕꯨ ꯁꯥꯃꯤꯂꯥꯏ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯃꯤꯂꯥꯏ ꯑꯣꯟꯕ ꯍꯥꯏꯕꯁꯦ ꯄꯪꯑꯣꯟꯗ ꯑꯣꯟꯕ ꯌꯥꯕ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕꯗ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯁꯥ ꯑꯣꯟꯈꯤꯕ ꯌꯥꯏ꯫ ꯑꯃꯥꯏꯕ ꯏꯟꯗ꯭ꯔꯖꯤꯠꯅ ꯑꯣꯟꯕ ꯁꯥꯃꯤꯂꯥꯏꯗꯤ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯁꯥꯃꯤꯂꯥꯏ ꯑꯃ ꯑꯣꯟꯈꯤ, ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯅꯍꯥ ꯃꯇꯝ ꯑꯣꯏꯔꯤꯕ ꯇꯣꯃꯥꯂꯣꯅ ꯑꯣꯟꯕꯗꯅ ꯋꯥꯡ ꯆꯥꯎꯕ ꯑꯃꯨꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥꯃꯤꯂꯥꯏ ꯑꯣꯟꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯣꯟꯒꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯑꯃꯗꯤ ꯃꯄꯥꯡꯒꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯜ ꯃꯈꯜꯒꯤ ꯁꯥ ꯑꯣꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯅ ꯁꯥꯃꯤꯂꯥꯏꯅ ꯃꯄꯥꯡꯒꯜ ꯀꯥ ꯍꯦꯟꯅ ꯀꯟꯈ꯭ꯔꯕꯗꯤ ꯐꯠꯇꯕ ꯊꯕꯛꯂꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯏ, ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯕꯅꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯕꯁꯨ ꯃꯗꯨ ꯃꯤꯀꯨꯞꯇ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯉꯁꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯍꯥꯏꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯅꯁꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯥꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯟꯃꯤ ꯂꯣꯏꯅꯃꯛꯇꯤ ꯑꯣꯜꯍꯟꯕ ꯉꯝꯂꯣꯏ, ꯁꯨꯞꯅꯒꯤ ꯂꯥꯟꯃꯤ 500 ꯈꯛꯇꯗ ꯑꯣꯜꯍꯟꯒꯅꯤ, ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯛꯀꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯥꯃꯤꯂꯥꯏ ꯑꯣꯜꯂꯤꯕ ꯇꯣꯃꯥꯂꯣꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯇꯣꯃꯥꯂꯣꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯃꯤꯂꯥꯏ ꯑꯁꯤ ꯑꯣꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯟ ꯂꯥꯛꯂꯤ,
मियोई कया हाटले ताबदा आई यामना सौनिखी मसिदगी आई खंगहौदना इसा असे सामिलाई ओनबा हौरई आइना सामिलाई ओनबा लोद्रिङै आइगी युमगी अकोइबदा लानमी कया लाक्तुना युम मै थाननबा अमति थोंग कौखाइदुना संगननबा होनरई मदुदगी आई तपना तपना सामिलाई ओलंबा इसा असे खुदक अदुदा मपुंग फाना सामिलाई ओलकले मदुदगी आइना मपानदा सोंगथोक्तुना लानसिंगनरुबददी लानमी अमत्ता ओइरमद्रै येंबदा अकीबा फंगलबा लाइमु फत्तबा ngakta ओइरमलै मदु उबदा आई यामना कीखी अदुबु आइगी नुपी अंगांगसिंगिदमक सिरबसु सिना लांथेंगनदबा यादे हाइदुना लाइमु अमगे मंगक अदु पाइदुना लंगबदा लाइमु अमदा लाइमु अदुना अमुक थोमदुना तुखी मदुगी फिबम मदु उबदा आइसु थौना अमा लाक्तुना लेरंबा लाइमु कया पाइदुना लंगबा खोंगना कावबा थिनबा तौदुना लांथेंगरखिबनि ओजा तोमालोना तमलिबा पाव वासितगी आमाइबा नोंदेन खोमबना खंगली सामिलाई ओनख्रबा मिसक अमना कैदौनुंगदा सामिलाइगी सप्त्रदगी नानथोकपा ngamde करिगुंबा कांदा हेक सावरकपगा सामिलाई अदुम ओलक्कनि हाइबसु खंगलकले मसिदगी आमाइबा नोंदेन खोमबना तोमालोदा फरे नहाक कोनुंग असिदा लेहौरो अदुगा मसा मऊ फवा लाइमी चौवादंग खंदोकलगा थनमलो आई युमदा चलुखिगे अदुगा होरेन अहिंग नंगनबा लाके हाई आसी हाइरमलगा आमाइबा नोंदेन खोमबदु युम लोमदा लाकले आसुमना महांग लाकपदा लेकाई खुदिंगी युम पुनमक अमांग अता थुकलमली असुक कुइबा मतम मसी लान करिनो खंगना लाकरबनी अदुबु हंदक थोरकपा असिदा लान हाइबसी असी ओइरेको हाइना आमाइबा नोंदेन खोमबगी थमोइदा खंजरी आसुमना खन्ना असुम लाकपदा मियोई कनामत थेंगनदी तेक्थरबा युम अमदी मफम सिंगदा तारिबा असीबा हक्सांग सिंग अदु नतना वारी वताई साबा याबा कनामत थेंगनदी मदु मयामदु उरुबदा आमाइबा नोंदेन खोमबना खल्ली असुक चमना नुसी चनना लेरंबा खुंगंग ngasi खुंता क्लानसिरेदो मसिगी हारुरबदी कोनुंगी लामी पुनमक सामिलाई उलंदुना लंदारकलिबा मखोइबु मति थोकपा लक्नबि याबनी अदुबु करिगुंबा सामिलाई उलुरबदी सामिलाई ओलुरिबा मिसक अदु पुंसी तेनगदोरिबनी यामद्रबदा सही 7-9 लोमदमक हिंगदोरिबनी यौदबसु यावदोरिबनी मरमदुरा आइना मखोइ लोइनमक ओलहनबा पामदी मसी पुनमक्सी अंगंबा फैबाक चावगी मनाक्ता लैरिबा आमाइबा अदुना तौरमनिबनी महाक हाटलबदी लानसी लेप याइसे आई अंगंबा फैबाक चावगी मनाक्ता चटलगा मागी मतेंग पांगलिबा आमाइबा ओजादु मसक खंदोकलगा अदुगा महाकपु याइबी लौरबदी लानसी लेपलगनी नत्रबदी लानसी लेपलरोइदोरी सना कोनुंग तमना लाखिबा आमाइबा सिंगसु लमखांगदा फैबाक चावगी लानमी सिंगना ngamna mathwai lokre adunadi hauji sana konungda leiriba amaiba khoi khara asinadi lanna sida mayong jaba ngamlaroi aduna ai phaibak saugi manakta leiriba amaiba du masak khangdoklaga mahak pu yaibi lodaba yadi asungna khanna sum lakpana mahak magi mayum yorokle masidagi mahakna magi hingkhol matonda lasariba mage lai कोरी फाबगी मसाइगोल द चंगसिनदुना खोइरुमजरी मस्तिगी महागना लासरिबा ईश्वर अदुबु लेवा कया सोंदुना हौदोकलगा थोंगलिबा थौदोक पुनमक खंगहली मस्तिगी आमाइबा नोंदेन खोमबना लासरिबा कोरी फाबा इपाना मफम अमा तालकले मखा पाटकी नोंपोक पांगना सुम चलगा अथाबा फुम अमन लेबनी फुम अदु लालगा थारो थंबालना फुगाइना साटपा मफम अमा थेंगनगनी मफम मदु जौरगा मखा पाटकी लाइरेंबी मादा पुनियम जदुना लानगी खुलाई नीरो खुलाई अदुना लान माई पाकलो तौगदबु खुलाई अदो अतै मफमदा सिजिन्नबा लंगथोकपा यादी होरेन अहिंगी लानफमदा यामना चावबा अपाइबा सा अमन लाकनी सा अदुना नंगी मसिंग यामलबा लानमी पुनमक ताकना तुमना हलकनी मतम मदुदा नंगना समिलायोंदुना अपाइबा उचेकी सक्तम लौरबा सा अदुदा नंगना मखा पाटकी इमा लाइरेंबीदगी निजरकपा खुलाई अदु सिजिन्नगदबनी अदुमना तौरबदी
ꯅꯪꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯥꯅ ꯂꯥꯆꯔꯤꯕ ꯏꯄꯥ ꯀꯣꯔꯤ ꯐꯥꯕꯕꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯏꯁꯪ ꯑꯗꯨ ꯊꯣꯡ ꯆꯦꯖꯠ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯃꯈꯥ ꯄꯥꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛ ꯃꯈꯥ ꯄꯥꯠꯀꯤ ꯍꯤꯊꯥꯡꯐꯝꯗꯒꯤ ꯍꯤ ꯑꯃ ꯇꯣꯡꯂꯒ ꯉꯁꯥꯏ ꯏꯄꯥ ꯀꯣꯔꯤ ꯐꯥꯕꯅ ꯍꯥꯏꯔꯛꯈꯤꯕ ꯃꯈꯥ ꯄꯥꯠꯀꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯥ ꯄꯥꯠꯇ ꯍꯤ ꯍꯣꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠꯇꯤ ꯇꯥꯔꯛꯀꯗꯧꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯍꯤ ꯑꯗꯣ ꯍꯣꯟꯗꯨꯅ ꯑꯁꯨꯝ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯏꯄꯥ ꯀꯣꯔꯤ ꯐꯥꯕꯅ ꯍꯥꯏꯔꯛꯈꯤꯕ ꯑꯊꯥꯕ ꯐꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ ꯐꯨꯝ ꯑꯗꯨ ꯊꯦꯡꯅꯕꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯨꯝ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯈꯣꯏꯃꯣꯝꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯁꯦꯡꯅꯃꯛꯀꯤ ꯊꯔꯣ ꯊꯝꯕꯥꯜꯅ ꯅꯤꯡꯊꯤꯅ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠꯇꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯃꯉꯥꯜꯗꯤ ꯈꯔ ꯈꯔ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯈꯥ ꯄꯥꯠꯀꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯧꯔꯛꯂꯤ ꯑꯁꯨꯝꯅ ꯀꯧꯕꯗꯒꯤ ꯃꯈꯥ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯗꯨ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯂꯩꯔꯦ ꯑꯩꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯕꯗꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯥꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯄꯥꯠꯀꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯒꯨꯟ ꯂꯩꯔꯕ ꯇꯥ ꯑꯃ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯂꯒ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯇꯥ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯣ ꯍꯥꯏꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯂꯒ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯕꯒ ꯍꯧꯖꯤꯛ ꯁꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯂꯥꯟꯃꯤ 500 ꯈꯟꯗꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯃꯤꯂꯥꯏ ꯑꯣꯟꯍꯜꯂꯁꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯍꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯉꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯥꯟꯃꯤ 500 ꯑꯗꯨꯕꯨ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯁꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯃꯤꯂꯥꯏ ꯑꯣꯟꯅꯅꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯉꯁꯥꯏ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯗ ꯆꯤꯔꯣꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯃꯤꯂꯥꯏ ꯑꯣꯟꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯃꯤꯂꯥꯏ ꯑꯣꯟꯍꯟꯗꯨꯅ ꯂꯥꯟ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯃꯤꯂꯥꯏꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯅ ꯂꯥꯟ ꯍꯧꯅꯅꯕ ꯌꯥꯊꯪ ꯇꯧꯕꯗꯒꯤ ꯂꯥꯟꯖꯪꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯂꯥꯟꯃꯤ 500 ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯟꯒꯤꯗꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯍꯥꯟꯅ ꯂꯩꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯟ ꯍꯧꯔꯛꯄꯗ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯟꯕ ꯁꯃꯤꯂꯥꯏ ꯑꯣꯏꯈꯤꯕꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯇꯥꯛꯅ ꯇꯨꯝꯅ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯤꯕ ꯁꯃꯤꯂꯥꯏꯁꯤꯡ ꯑꯇꯣꯞꯄꯗ ꯂꯥꯟꯗꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯐꯝ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕ ꯁꯃꯤꯂꯥꯏꯁꯤꯡ ꯑꯗꯨꯗ ꯇꯥꯟꯅꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯃꯤꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯅꯁꯨ ꯀꯣꯅꯨꯡꯒꯤ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯃꯤꯂꯥꯏ ꯑꯣꯜꯂꯤꯕ ꯇꯣꯃꯥꯂꯣꯒ ꯇꯥꯟꯅꯔꯒ ꯐꯩꯕꯥꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯂꯤꯕꯗꯨ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯂꯥꯟꯃꯤ ꯈꯔꯅ ꯎꯕꯗꯒꯤ ꯃꯈꯣꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯇꯣꯃꯥꯂꯣꯅ ꯑꯣꯜꯂꯕ ꯁꯃꯤꯂꯥꯏ ꯑꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯕꯥꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯃꯤꯂꯥꯏ ꯑꯃꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯄꯥꯏꯔꯤꯕ
ꯃꯈꯥ ꯄꯥꯠꯀꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯔꯛꯄ ꯇꯥ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯁꯃꯤꯂꯥꯏ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯁꯃꯤꯂꯥꯏ ꯀꯌꯥ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯥꯂꯣꯅ ꯑꯣꯜꯂꯕ ꯁꯃꯤꯂꯥꯏ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯃꯨꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯂꯥꯟꯃꯤꯁꯤꯡ ꯄꯨꯝꯕ ꯇꯥ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯔꯛꯂꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯗ ꯌꯦꯡꯂꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯨꯄꯥꯛꯅ ꯂꯩꯃꯥꯏꯗ ꯙꯝ ꯂꯥꯎꯅ ꯊꯥꯗꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯒꯤ ꯁꯃꯤꯂꯥꯏ ꯀꯌꯥ ꯂꯩꯅꯨꯡꯗ ꯄꯨꯊꯗꯨꯅ ꯂꯩꯅꯨꯡ ꯆꯪꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯒꯤ ꯃꯍꯩ ꯑꯁꯤ ꯎꯕꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯈꯔ ꯍꯥꯠ ꯇꯣꯃꯥꯂꯣꯅ ꯑꯣꯜꯂꯕ ꯁꯃꯤꯂꯥꯏ ꯑꯗꯨꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯈꯔ ꯍꯥꯠ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯇꯛꯁꯤꯜꯂꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯡꯗꯨꯅ ꯇꯦꯟ ꯀꯥꯞꯂꯛꯂꯤ ꯇꯦꯟ ꯑꯗꯨꯅ ꯊꯥꯕꯗ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯃꯤꯂꯥꯏ ꯑꯣꯜꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗꯤ ꯂꯩꯕ ꯌꯥꯗꯗꯨꯅ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯗ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯜꯂꯁꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎꯁꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯂꯥꯟꯖꯪꯂꯛꯂꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕ ꯑꯆꯧꯕ ꯄꯥꯏꯕ ꯁꯥ ꯑꯃ ꯑꯣꯜꯂꯛꯂꯤ ꯃꯥꯒꯤ ꯃꯁꯥ ꯑꯅꯤꯅ ꯁꯤꯛꯄꯤꯒꯤ ꯃꯁꯥꯒꯨꯝꯅꯤ ꯃꯉꯛ ꯑꯗꯨꯅ ꯇꯥꯡꯖꯂꯤꯟꯒꯨꯝꯅ ꯏꯁꯥꯡ ꯁꯥꯡꯉꯤ ꯑꯗꯨꯒ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯆꯤ ꯑꯅꯤ ꯄꯥꯜꯂꯤ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯎꯕꯗ ꯑꯉꯝꯕ ꯐꯩꯕꯥꯛ ꯆꯥꯎ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯑꯣꯜꯂꯕ ꯑꯄꯥꯏꯕ ꯁꯥ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯁꯥ ꯑꯗꯨꯒꯤ ꯃꯈꯥꯅꯥꯎꯗꯒꯤ ꯈꯥꯝꯕꯤ ꯃꯩꯕꯨ ꯀꯥꯝꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯇꯨꯝꯅ ꯇꯥꯛꯅ ꯍꯥꯠꯂꯛꯂꯤ ꯁꯥ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣꯜꯂꯕ ꯁꯃꯤꯂꯥꯏꯁꯤꯡ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯕꯥꯅꯩ ꯑꯗꯨꯕꯨ ꯁꯥ ꯑꯗꯨꯒꯤ ꯃꯁꯥꯅ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯔꯛꯂꯒ ꯃꯌꯥꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯃꯩꯅ ꯆꯥꯛꯊꯦꯛꯍꯟꯕꯗ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯁꯤꯔꯤ ꯃꯁꯤꯗꯒꯤ ꯑꯄꯥꯏꯕ ꯁꯥ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯐꯨꯔ ꯗꯂꯥꯟ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯁꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯕꯗ ꯂꯩꯔꯝꯂꯤꯕ ꯁꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯔꯝꯗꯤ ꯁꯥ ꯑꯁꯤ ꯃꯥꯒꯤ ꯃꯃꯪꯗ ꯇꯠꯇꯅ ꯎꯈꯤꯕ ꯁꯥ ꯑꯗꯨ ꯑꯣꯏꯔꯝꯂꯤ ꯁꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯆꯤꯡꯊꯥꯡ ꯈꯣꯝꯕꯅ ꯑꯣꯜꯂꯕ ꯑꯄꯥꯏꯕ ꯁꯥ ꯑꯗꯨꯅ ꯃꯈꯣꯡꯅ ꯆꯞꯂꯒ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯅ ꯂꯪꯉꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗ ꯄꯥꯟꯒꯗꯕ ꯁꯃꯥꯗ ꯂꯤꯠꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯋꯥꯈꯜ ꯈꯪꯂꯛꯂꯗꯨꯅ ꯃꯥꯒꯤ ꯇꯥ ꯑꯗꯨꯅ ꯂꯪꯂꯒ ꯍꯥꯠꯂꯒꯦ ꯉꯁꯥꯏ ꯏꯄꯥ ꯀꯣꯔꯤ ꯐꯥꯕꯅ ꯍꯥꯏꯈꯤꯕ ꯁꯥ ꯑꯗꯨ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯥ ꯑꯗꯨ ꯊꯤꯔꯛꯄꯗ ꯇꯥ ꯑꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯇꯥ ꯑꯗꯨꯗꯤ ꯇꯣꯃꯥꯂꯣꯅ ꯉꯁꯥꯏ ꯄꯥꯏꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯍꯥꯊꯨ ꯂꯥꯛꯄꯗ ꯇꯥ ꯑꯗꯣ ꯂꯧꯔꯛꯇ꯭ꯔꯤ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯥꯒꯤ ꯍꯌꯤꯡꯈꯣꯏ ꯑꯗꯨ ꯀꯧꯗꯨꯅ ꯍꯌꯤꯡꯈꯣꯏ ꯑꯗꯨꯗ ꯇꯥ ꯑꯗꯨ ꯄꯣꯔꯛꯅꯕ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯣꯃꯥꯂꯣꯁꯨ ꯑꯄꯥꯏꯕ ꯁꯥ ꯑꯃꯅ ꯀꯣꯅꯨꯡꯒ ꯂꯥꯟꯗꯥꯔꯦ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯇꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛꯅ ꯆꯦꯟꯕꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯃꯔꯤꯗꯒꯤ ꯍꯦꯟꯅ ꯌꯥꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗꯗꯤ ꯀꯣꯅꯨꯡ ꯑꯗꯣ ꯃꯩꯅ ꯃꯐꯝ ꯀꯌꯥꯗ ꯆꯥꯛꯂꯒ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯁꯟ ꯂꯥꯕ ꯑꯃꯃꯨꯛ ꯆꯥꯎꯔꯕ ꯃꯩ ꯀꯥꯝꯕ ꯑꯄꯥꯏꯕ ꯁꯥ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯁꯨ ꯄꯣꯛꯏ ꯑꯗꯨꯒ ꯂꯩꯊꯣꯔꯛꯄꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯗꯨ ꯃꯆꯤ ꯑꯃꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯇꯣꯃꯥꯂꯣꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯕꯨ ꯍꯧꯒꯠꯇꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟ ꯈꯣꯝꯕꯅ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯄꯥꯏꯕ ꯁꯥ ꯑꯁꯤꯅ ꯐꯨꯛꯂꯒ ꯂꯪꯉꯛꯄ ꯎꯒꯤ ꯎꯁꯥ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯃꯤꯂꯥꯏ ꯑꯣꯜꯂꯤꯕ ꯑꯃꯥꯏꯕ ꯁꯥꯕ ꯇꯣꯃꯥꯂꯣꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ
kumai yengbiyu haidamlaga sa adugi maikai tamna changsinkhre aduga mana pariba ta aduna langbada apaiba sa adugi thajinda yungbada sa ado kanna law khongduna leimaida haitharakli madu ubada amaiba nongden khomana khalli o ngasai pa kori phabana hairakibadu nangna samilai wolaga hatlu haiba natti nangi samilai na hatlu haiba woireko aina bap asi phadana munna tahudaba woire asi khanduna siraba apaiba sadugi manakta sekau changsinbada sa oliba du amaiba singthang khombani haiba khanglaklei asumna amaiba singthang khombana onba sa adu sire tabada angamba phaibak chaw lanpham madu thadok lamlaga asam da chenkrei masidagi amaiba singthang khombana olhal lamlaba samilai singadu mi loina onthoraklei masidagi kunungi lalmi singna pharami asumna ngasigi aroiba lanpham masida sana kunungna mai paklei masidagi sana kunungda achauba harau tayamba ama pangthoktuna ningthauna khunja singi awaba koklabani ngasidagi nungai yaifana leminara si haiduna laukthokhtuna nungaina leikhi thaudok adugi matung tha ani helakpada angamba phaibak chawtu thokiba lanpham aduda magi nungsiraba oja singthang khomba yauna magi damak thawai katkraba mayam singado ningsing sanglaba thangsang amabu phengli masina takpadi mahak laman khumkhini haiba takli mathang manang naina chatharakpa aroiba lanjang hariba samilai season 2 asi matang astil loijari season 3 nongnini leiraga puthok charaki part sing asi tentakna season lomda khara yamanjare masigi damak mayamna waro biroi season lakribegi marakta anoba nungai wari kaya marakta hapchinjagi mayam boroi bata ikok nona khoirumjari